ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯍꯤ 19 ꯌꯥꯡꯈꯩ ꯃꯥꯄꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯗ ꯂꯦꯝꯅ ꯀꯣꯚꯤꯗ-19 ꯒꯤ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯗꯣꯁ ꯀꯥꯞꯄꯒꯤ ꯗ꯭ꯔꯥꯏꯚ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯍꯧꯗꯣꯛꯈ꯭ꯔꯦ꯫ Manipuri sub division khudingmakta officer in charge amamam haptuna local gi pothok sing marang kaina puthokpa ngamnaba akan mathabak paikhali haina chief minister and Birena phongdokhre. Nambo Chanura Bazar de Leiba Higher Secondary Section gi UNESCO School of Excellence ta Science Block nauna hapsen kre afaba kunai ama semgatnabagi pandamda UNESCO School na lawriba thodang ase miyam puna saugatminase haina MLA Robindron appeal tawrakle. Manorama gi thodok yaningdaba phongdoktuna imatarani thoina kumjalising ani marigi July 15 da masada mafi amata thongdana AR gi mayota sanction kiba khongjang adu ningsingduna anti repression day gi thoram pangthokre. Kurumjari Mami TV Prime Time Manipuri News Meeting Tabiribu Singbu LUXMI KONGKHAM na taram nokjari pausanong na pizari. Sahi 19 yangkay mapan fawbagi manungda leiba miyay singda lemna COVID-19 gi precautionary dose kapagi drive ngasidagi Chief Minister and Birena mahaki secretariata hawdokre. Numit humfutara mangani sumna sathagadaba lemna COVID-19 gi precautionary dose kapaga mari lenana ngasidagi India pumbada hawdogliba COVID vaccine Amrit Mahotsav Jan Abhiyan gi thoram Statasigi oina hawdokpagi thoram aduda Health Minister Dr. Sapam Ranjan amasong KFNPD Minister L. Susindro Susaryaki. National Health Mission amasong Health and Family Welfare Department anina sinduna pangthokiba thoram aduda Chief Minister and Birena hai ngasidagi hawdogliba COVID-19 precautionary dose kapagi drive ase Jenims Hospital yauna Statasigi District Hospital amade Health Center sing daso pangthokane. Hariba dose ase kapa yaraba miyoi singna matam chana kapthokpiyo Statasida COVID-19 gi ahanba amasong anisuba dose ki vaccine kapagi sang ase thoidongna peningai oide. Hauzik fawbada ahanba dose kapagi chang ase chada khumfunithoi amasong anisuba dose na chada yangkai matoi khaktamak ngaire. Lengak asina target tawribadi miyoi lakh kulhumdoi lising nifumathoi romne. Hauzik ahanba amasong anisuba dose kaptriba miyoi sing oida padaba wafamda thazabagi matam natre. Laichad asidagi ngakthoknaba isona matam gi pirakpa lambi aduda puna chatminase. Statasigi miyamna COVID-19 laichad ase laina logumse. Hokiba chai anida laichad asina maram oiraga miyoi lising anirom laikide. Adugumba mamangda thokiba fibam adumak mising yamdaba statasida amuk hanna thoktanaba aikoi puna honaminase. Statasida hauzik oiragliba COVID-19 gi laichad asidagi ngakthoknaba isa na COVID-19 gi chana kanglon ngana sanminase. Sahi 12 makhagi mahairoi sing COVID-19 gi vaccine kaptriba maramna school kahan danaba lengak asina khanaba leire hainaso Chief Minister and Birena makhatana phongdokhe. Meeting awareness akhoi kitang akhoi kanggu si kharachu he tonganba kanggu oiba he tonganba aduna ni si laigidi do moibu keno ta boinate kitang section na matam chana pau piramba matam sauna keno ta oiba as arum hobuni karam haido kono ko intero ko phamunga leine asomna arum hobuni ro khongbani karam haido kono ko noi do amadu or me noi changa kono ko oina hairaga phagi oina longna badona wari ta gi ba yaoiba mi kharada yam nungai teba even aigi collection aduna please sidi section ba moi change ba yong hoji aduk puina khoina lauri me am 51% dagi hena kapam de bida 62% dagi hena kapte ba kana taina si haino mahik to taina siro kana taina si haino mahik to taina sira ba mahik to gi dong ta phana ba hidak pi rai hidak si ba do kap to de khoi kai dok si haibna haibni da aina laidi aduna please isa me bigi life si am precious hoibni amuk sigar kan da mathang pol e sa idi khangde ai thaje de ai woina sunga thaje de ni pam nei di hujik leiring ai sa norok su lei sarga su lei nanga tawba aina phang nanga tawba nanga phangani aina tawba aina phangani ja hujik ki tam sidam phangadam ni sahi cha manung sida matung ngai thaje de situation si ngasidagi hidak si loina paksana kapani situation si angta yenge aduga koi precautionary measure boy hujaina hajer se one and all akoi marks upasima compulsory wahela se haina immediate oiba khoi hawgudab se marks ma hana khoi mafam punamakta ado akoi gi security force na karina implement obuna taba che hoji lakpi bidal loi upalaina sumaina ai khatabu wangang bagi lokthok koi wane ai suk torabni aduna mayam puna mu minna si aba simai hapil tobjari aduga precautionary measure koi punna lokhamina si any suggestion idea social media da adagi karida loina pipi rakoi ai madugi matungina koi government sumayam gi watara koi process lokhot chagani
Manipurgi subdivision khudingmakta officer in charge amamam haptuna local gi pothok sing marang kaina puthokpa ngamnaba akan bathabak paikali haina Chief Minister N Birena phongdokre. Wafam asi District Administration Imphal East District na sinduna ngasi Hotel Imphal gi Sangai Hall da pangtokiba stakeholders consultations meet under District as Export Hub scheme gi thoramda Chief Minister na phongdokibane. Thoram aduga mari lenena Chief Minister N Birena hai ngasi gi thoram asi Prime Minister Narendra Modi gi medeng makada paikhatliba Atmanirbhar Bharat haibadi ekhoi isagi pothok puthoaga local product sing mapanda thadokuna iramtamgi pothok chapkhatnaba honaba haiba wakhalon asigi makada pangthokpane. Manipurda chaurangna subdivision humfunipan romlai subdivision khudingmak asida officer in charge amamam haptuna local gi pothok sing marang kaina puthokpa ngamnaba akan bathabak paikhatle. BJP gi mamang gi taramda pangthokiba miyam gi numit amade Hills Leader Day gi feedback na maram oiraga haujikti district khudingmakta DC na luchinglaga makhoi gi area da miyam gi numit pangthokpa ngasidagi haukhre. Housing oragliba COVID ki case hangalagliba asigi matangda mahakna makatana hai lenga ki maikaidagi lokatfam thokpa section tharang lokhale. Manipurda changlakbagi entry points singda screening tawduna akan mamongda khonare leina ase aikoina self awareness tawba natana prevent tawba ngamloi India gi chawra lebak singda chada marifu mari futara vaccine kapkhre adubo Manipurda di COVID first dose sada khongfu khaktamak kaple second dose na chada yang kai matoi dasmik ani kapli. Prime Minister Narendra Modi na COVID booster dose precautionary dose lem na kapagi tawrang paikhalakpa asi thaganingai ni. Maram aduna chai tarani pandagi yang kai mapan fawbagi manungda leiba myoi singna precautionary dose booster dose lenga gi vaccination center singda kapthokpiu loinana wadhau riba vaccine kaptriba sing vaccine kapthokpiu haina Chief Minister N Birena appeal tawki. Feasibility like potential like state district Gujarat Manipur the police or the workshop one day workshop so put to state one of the I think the kind of peaceful coexistence we may have harmoniously right. Guest of honor oina saru yakiba Textile Commerce and Industry Minister Nemcha Kibzana hai India ki Prime Minister Narendra Modi na iramdam asida puthokliba pothok amade lamdam asida leiriba miyam gi honaningbagi potential ase khangpi bagi damak thakapa phongdoklei district singda hiram asida lauriba thodang sing thaganingai ne hokiba July 3 ta district ki thakta stakeholders singe export ka mari leinaba isugi matangda pangthokiba tharam aduda saru yakiba producer manufacturer singda hena pothok puthoknabagi matangda kanaba kya phangba ngamki haina so mahangna makatake for Manipur, particularly in Party's district, as the district has been identified among the 75 districts of India under district as export of initiative. We are grateful to Honorable Prime Minister Narendra Modi ji for recognition of the producers, manufacturers of Manipur and their potential. The scheme is a centrally sponsored scheme of Director General of Foreign Trade of the Ministry of Commerce and Industry, Government of India, and is aimed at targeting export promotion. Nambo Chanura Bazar da Higher Secondary Section oina legba UNACO School of Excellence da ngasi thanga Assembly Constituency MLA Di Robindro na honabi matung ina Science Block hangdokre. Afaba kunai ama semganabagi pandam da UNACO School na lauriba thaudang ngasi miyam puna sogatmina si haina MLA Robindro na appeal tarogli. Nambo Chanura Bazar da Art Stream khaktagi oina hangkiba UNACO School of Excellence da handaki session asidagi Science Stream hapchin baga mari leinana ngasi Moirang SG MLA Thongam Sandi amasong UNACO School gi Chairman and Irabanta yauna Science Block hangdoke tungda maitramda leiba UNACO School gi Refectory Hall so MLA T Robindro na hangdokpaga loinana mapung oiba thoram mafam aduda pangthoki thoram aduda chief guest oina sar yakiba MLA T Robindro na hai National Education Policy lisingani kun lakraba matung asidade Institute khudingmakta Arts amasong Science Stream leitaba yamak yaraktre matam amada Art Stream buna anemba amasong Science Stream na awang bathaki subject oina khanaramba adu NEP 2020 lakraba matung hairibat khenaba adu haujiti leitre kunai amada leiba chayenaba amasong fataba khudingmak education gi matengna ko khan bangame Hariba mideng asida UNACO School gi Chairman and Irabanta na thangzilagliba kongtang ase thagataba ngamde hiram asigi matangda Manipur lenga ki school singsu lamdam asida leiriba private school singi thakta pukhalangnaba Chief Minister N Biren gi luching makada school fagaransi mission
स्कूल फगरन से मिशन अकन ममोंग द सथरे लेंगा के स्कूल सिंह ममांग ममांग द लेरंबा फिबम अदुदगी हेना फगले हाइबसे हंदक चहे की बॉसम न लौबा SSLC के एग्जाम दा खंगबंगमले हानेसो MLA टी रोबिंद्रो न मकाताना फोंदोखे Science block hangana level 3 मैम पुथों तौदे बसी serious believing in that साथ सिंदे उतना बदले में कोई तरह बसी main making इथाबक निबंग तरह engineering कोई main making engineering थाबक तो नहीं बा लेकिन खुंगंग समाज में दा अफाबक समाज में और में पहुंचा हाई बता रहे बदी education सीखने में आपके अदुक बदिक तक आता है यूनाइटेड स्कूल दे ले में बा सीख ये लोग बदी there is a big contrast difference कायกันอาร์ตแค่นั้นมองเลยअदो अजाई अमा तवी थबक सी अजाई इराय बता मथंग तकना तब सिंगा मोय ngasi family member over like ni ba teaching staff ke lebi ba non teaching staff ke lebi ba lai ba isni na che chen me ko pon na chamine kanda अजाई इरा मत लिंजिन बे मंगला मणिपुर यम द मसीगी अफब खुदाय पोगा होने बसी या ले ना तिल तजरी थरम अदुदा प्रेसिडेंट ओइना सरुया किबा यूनाको स्कूल के चेयरमैन एन इराबंतना हाई हायर सेकेंडरी की थाक फाउबदे यूनाको स्कूल ना अफबा मफम अमा कनबा ngamle हौजिक थमलकलिबा मिदेंग दे लमदम असगे महाइरे सिंगदा हायर स्टडीज की क्वालिटी लेबा एजुकेशन पीनबगी दमक कॉलेज अमा हांगदोकपा सिने मसिमक मथंगी चहीदा लेंगा के मकोक थोंबा ऑफिशियल अमसुंग एजुकेशन मिनिस्टर गा तानरगा थबक ओइना पांगथोकनबा फनरगने जनुरा बाजार दा हांगलिबा हायर सेकेंडरी की सेक्शन से मणिपुर बोर्ड एफिलिएट तौबा फुल फ्लेज स्कूल अमगी थाकता सेम गतनबा पांदम थमले हारिबा स्कूल असगे एडमिशन फी अतै हायर सेकेंडरी स्कूल गा चांगदमनबदा यामना नेमी अदुमको महि मसिंग ताकपी तंबीबगी लमददे अतैदगी करिसु ताबा नते यूनाको स्कूल ना क्वालिटी लैना ताकपी तंबीबगी थबकदा याशिनबा खक तौरोय लोइनना यूनाको स्कूल से अतोप डिस्ट्रिक्ट सिंगदसु थमनबा होनगनी हाइना इराबंदना मखा ताकी हांगी बसी ममांग द आर्ट्स तो बनी हंदक साइंस सु पुलप हापनी साइंस का आर्ट्स का 11 12 की नि हरि फम असिदा कोई क्लास 1 दगी 10 बक पुलप अखोई हापनबा स्कूल न फुल प्रोजेक्ट स्कूल ओन नबा अखोई अदुगम खनबा लैरी हाइरे स्कूल से ओल लगदे अखोई मणिपुर बोर्ड ते एफिलेट तो बनी अदमा पांदा लाख ट्रांसफर पोस्टिंग लाख से अदुगी ओन फैसिलिटी दा फोकस दीबा नेशनल स्टैंडर्ड ओइ अदु स्टेट का चाना बदी अखोई स्टेट बोर्ड से न मोय हेंदोइने अदु कोई ना मपांदा सकदो सात्र मपांदा लाख सिंग दी टीबीसी ने चानै अदु पुन मसी येंग मतुंग द मयाम के फीडबैक मयाम सोसाइटी की मयाम के फीडबैक तारबा पेरेंट नंग फीडबैक तारबा तुंग दा अखोई यूनाको स्कूल सु खनी सोदन मके अखोई स्टेट बोर्ड तो एफिलेट तो स्कूल सिंग के केने प्राइम मिनिस्टर की मखादा लाइबा मसीगी पोसी द कोई चंजल लेबनी हो지 मसी जते यादा मसी अखोई फ्यूचर ऑफ एजुकेशन दी एनईपी दा लाक्तोइने सिमा अदगी अखोई जि यूनाको न खजरीबा अखोई हुजि अप टू क्लास 12 फक्ते अखोई अफबा स्कूल लिंक खले कॉलेज की लेवल से अखोई मणिपुर खर कितंग अबु बम लेबदों तवे अखोई मणिपुर तमपनी अखोई तम मतम तो कॉलेज सिंग फजन क्लास तवे हुजिति मदुगी प्रो दु कितंग लेतबदों तवे मदु येंगा अखोई न मतंग चाहिदे अखोई कॉलेज अमा हांगनबा न कन्न अखोई यूनिवर्सिटी दा तंग हिताना चाहिए लाइफ परगति अखोई लमदम सिगी अखोई इंटन ऑनरेबल एजुकेशन मिनिस्टर ने सपोर्ट तो बिरगति कोई नमकी मतंग चाहिदे अखोई यूनाको न अखोई कॉलेज अमा हांगबगी प्लान तो कोई थमजरी कुमजाली सिंगनी मरी की जुलाई 13 थांगजम मनोरमाबु असम राइफल्स ना फादुना पुखरगा तमथिना हातोक्तुना हुंदोकलबा थौदोक अदुबु यानिंगदबा फोंदोक्तुना इमातरा निथोइना चही अदुगे जुलाई 15 दा ngasi numit asida masada mafi amata thongdana changsingiba khongjang ado ningsingduna ngasi anti repression day gi thoram pangthokre observation committee anti repression day amade thangmaiban apunba nupi lok thanelna puna kusamnaduna DM university gi campus ta leiba imak खुंथोक हनबी संगलेंद पांगथोकपा थरम अदुदा मणिपुर की मरु ओइबा सिविल सोसाइटी ऑर्गेनाइजेशन की लुचिंगबा सिंगना सरयाखी ngasi की थरम अदुदा कुमजाली सिंगनी मरी की खोंगजंग दा सरयाखीबा इमा तरानी थोगी मनुंगदा लेखिद्रबा इमा अहुम की मितमदा हाइकल लेकत तमलबा मतों मिनिट अमा तुमिना लेप्तुना इकाई कुमनब उत्खे लोइनना हौजिक हिंगलिबा इमा मापंदा खुदोल पोत तमदुना इकाई कुमनब उत्खे थौरम अदुगा मरी लेनना ऑर्गेनाइजेशन कमिटी के चेयरमैन खांगेंबम आनंदिना हाई कुमजाली सिंगनी मरी के जुलाई 10 के अहिंगदा थांगजम मनोरमाबु सिक्योरिटी फोर्सेस सिंगना फादुना पुखरगा मथंग नुमित की नोंगालकबदा नुपी ओइबिगी इकाई कुमनबा मांगहलबा मतों तमथिना हातोक्तुना हुंदोकलमखिबने थौदोक अदुना मणिपुर की इमा सिंह खांगबंगमदुना इमा तरानी थोइना मसादा मफी अमता थोंगदना कंगलागी नोंपोक थंगबा होजंगदा असम राइफल्स के मायोक्ता खोंगजंग संगसंके लैसाबी अमबु सांगादा चटकदबा लिचत चथदुना हातोकलबा मतुंग चिंग्यादा फदी फरागुम लंगथोकपा हाइबसे यामना निंगबा काइनिंगाइने असिगुम्बा लिचत असे ममांगदसो तोंगान तोंगान मफम सिंगदा सिक्योरिटी पर्सनल सिंगना चमजरबा मणिपुर की नुपी सिंगदा चथखिबा लेखिबने थौदोक सिंग अदुगी नुंगाइतबा सिंग अदो मनोरमा की थौदोक अदुदा मणिपुर की इमा सिंगना मई की चिंगुम पोखाइरखिबने थौदोक अदुदगी कंगलादगी असम राइफल्स सो चही अदुगी नवंबर 10 लौथोखिबने लोइनना ग्रेटर इम्फाल की असेंबली कॉन्स्टिट्यूएंसी तरेतगी अफस्पा 1958 लौथोखिबने हौजिक पालिबा लेंगाक असिना मणिपुर की डिस्ट्रिक्ट तरुकी
पुलिस स्टेशन तरा मंगाना कोनबा मफमदगी अफस्पा 1958 लौथोखरबसो मणिपुर पुंबदगी एक असे लौथोक्ट्री एक असे लौथोक्ट्री फावबा लिसांग सेना खोंफम हलोइदबनी हाइबा वाखलोन असिदा एंटी रिप्रेशन डेगी थरम असे पांथोकपनी हाइनसो महाना मखा ताकी लेशाबी अमबु ताइना साथीना सांगादा चटकदब लमचट अदुगुंबा चटलबा मतुंगदा फदी फरादौना नोइहल्लगा चिंग्यादा हुंदोकबा इज्जतसु मांगहनबा थवाइसु लौबा सिदा लैबा यारक्तबा मणिपुरगी लेशाबी नुपी मचा पुनमक नुपी पुनमक मांगबा थारे तौरिसे असिदासु नतना मपुरोबगी ममांगदा अहन जाउबी अदुगा हिरीगी संजिता अदुगा अदुंगै 1974 गी मार्च की तांगबरी निंगदवाबा नुमितने ngaprum khulen gi chanu rose do mangondasu captain nagin amadi agi officer makoi ani jangdana ahing chuppa sarak tambiraga lukhak lagum hundo amabado bsf kanguduna sigumba mayam jigi punjallakpa china ima singi thamoi hida mai gi chingdawna pokhairakpa se manorama gi numitudane aduna koi nupi mayam se sumaina sum taura agadi akoi karamaina hingani tungi generation da akoi icha isu punamak nupi hingbagi ijat yaudragadi malem pithribi sida amuktang akoi sabak phakna nupi bu sumai tawi haibase khangansi haibagi damakta malem pithribi sida nupi se sumai tawdana makoi security force na samrai punsingna ot naidana tawi haibase akoi sabak phakpagi protest si changyanji haidana akoi lepnagi bane mi yamna tingkhalakba ayuki school karakba college karakba office karakba pung tara tarakba matamdo just pung tara hek tabada akoi ima singche chap manana changhillaga gate sida akoi protest se phi laktokbagi protest se changyanji aduda ima singna laugadabase Indian Army rape us haibasiga take our place haibasiga ahum ne amadi manghare akoi lisang sinna asum masi laukthokti bawba chathagadabani haibaduda yungpham moiraga ngasi sigumba function na se anti repression day se pangthokjabani haiba wafam sida ai tensinja Panba yabadi kumchali singani mari gi July tara mangagi khongjang aduda ima thokchom brahmani leima ima khesam taruni ima loitam ibetombe ima mutum ibemhal ima soibam momon leima ima laurembam nganbi ima haubum tombi leima ima angom jubanmala ima moirangthem sarojini leima ima thokchom jamini ima lashrom gyanesori amade ima yumlembam memana masada mafi thongdana kanglagi nongpok thangba hojangda khongjang sangsin kibane khongjang aduda saru yakibi ima loitam ibetombe ima mutum ibemhal amade ima soibam momon laikidrai khongjang aduda saru yakibi ima mapande hauji hingli Rims Hospital na sinduna World Plastic Surgery Day gi thoram ngasi ke Samtong Assembly Constituency ki MLA sapam nistikana chief guest oina saryaduna pangthokrai Rims Hospital ki OPD complex ta pangthokiba thoram aduda Rims ki director Professor A Shanta amasong Medical Superintendent Professor Dr Nepram Sanjeev amade Rotary Club of Impal gi President Pramod Jaiswal na President member sing oina saryaki thoram aduda chief guest ki warol piraduna MLA sapam nistikana hai Hoziki matamda Rims Hospital da Plastic Surgery Department ama hangdokpa ngamba haibase pungning thoganingai ne loinana matamga chunaba mongda hospital ase nomagi singthaningai oiba mongda phagalakli masi pumnama hospital ase da mathau toriba doctor nurse amade atai leriba staff khudingmaki honajamane Rotary Club of Impal gi member ama oina awana tarba singidamak matam leba khibikta mateng pangduna lagle loinana ngasigi thoram asiga mari lenana Rims ki Plastic Surgery Department ta mahaki maiketagi angamba lupa listing tara mangagi senfam su MLA sapam nistikana mateng toromke I see a sea of change, a great improvement, and the credit would go to the director, the superintendent, and everybody, the team who all work here, all the doctors, all the nurses, Dr. Zibi, like LUXMI, and only thing is that I'm sure the most important thing, I think, prerequisite of being a good doctor is to be a good human being and to make the patients feel good. So when your mind is ready to be cure, when you're willing to be cured, you get cured better, I think, because 50% of the battle is all in the head.
Thoram aduga mari lenana RIMSki Director Professor A Santana Hai Hospital asina accident amasung maina chakpana singba patient singda ahen mamideng changduna lakni matam kharagi mamangda ukruldagi angang ama mai pakna Kubi transplant tawba ngamke hariba surgery ado pung taruk chokna pangthoke loinana plastic surgery gi anoba course ama oina MCA so RIMS da haudokiba leire haukiba chahi tara asida RIMS ki plastic surgery department na pangthurakiba thabak thoram sing thaganingai ni haina A Santana makhatake. We are also doing caring of all those burns. I just want to happy to announce that our burn new building is almost ready for inauguration. So next time when we'll be shifting to that ward, and we have in that we have OT complex also and ICU also, and that time we'll be whole plastic surgery can be shifted there. Sir, we started this MCS plastic surgery also, that after doing the MS general surgery, and these people are doing the MCS plastic surgery. Mamang thagi tang kunmapan ahing da thokiba chopo landslide ta nansen kiba awat pami sing thibaki thabak lagliba ningthokaba numit fawba satharaba matong makhatana thibagi thabak sathagatra satharoidra haibado mifom amana leplagani ngasi anoba si bahakchang amata fangbang ngamkidre tare thiba khangdana leiri Official oiba paama gi matong ina ngasi ayu angan badagi National Disaster Response Force, State Disaster Response Force, Assam Rifles, CRPF, Manipur Police amadi Manipur Fire Service ki personal satret hanbana tongan bakulai season aduna tigumbagi thabak akan mamong da sathari Kunza singna mateng pangduna ngasi sathakiba search and rescue operation aduda asi bahakchang amata fangbang ngamkidre rescue operation asi lagliba ningthokaba numit fawba chathakigane Garigumba ningthokaba numit fawbagi manungda awatpa asi bahakchang singado fangbang ngamdrabade bakatana rescue operation sathagadra natraga satharoidra haibado review meeting ama pangthoktuna lepkani haina official oiba paw asa makatari Haukiba numit Tarataruk Nigi Mamangdagi, Chatharakiba rescue operation aduda, landslide aduna maram oiraga, Lake Dabamue, Yankee Marigi Asibahak Chang Fangbangam Gray, Taret Tiba Kangdana Lady. Panba Yabadi Territorial Army ki personal nifu humdoi landslide asitana sinkibane, Hausi Fabuda personal nifunitoi Fangbangam Gray, Masigi Manungda, Tara humdoi amadi ahan manumita hingna Funkibane, personal kunmapan amana Asibahak Chang oina Fangbane. Territorial Army ki tibang ngamdana leiriba personal asi amakakta ngaire maraksida landslide atu punna myoi komputara mapan nansin kibagi manungda asiba amaso ahing bahakchang punna komputara nitoi fangbang ngamkrai masigi manungda hingna fangkiba myoi na tarani pani yangkai marina asi bahakchang oina fangbang ngamkibani taret amana tiba khangdana leiri haina pawsta makatari Florence Nightingale gi wakalon ado haurakliba nurse singna tunginduna chalaga anaba sing kathokpa amaga loinana seba toba mathau tai haina Education Minister T.S. Basant Kumar na phongdokre wafam ase ngase Regional Institute of Medical Sciences RIMS ki College of Nursing da first year amadi second year tamlibi BSc Nursing ki mahiroi sing lamp lighting amadi oath taking lobagi ceremony da Education Minister T.S. Basant Kumar na phongdokibane RIMS ki Jubilee Hall da pangthokpa thoram aduda RIMS ki Director Professor Dr. A Santa Manipur University ki Vice Chancellor Professor N Lokendra RIMS ki Medical Superintendent Professor Dr. N Sanjeev Amade RIMS ki Nursing College ki Principal Professor I Zamunana Chingbasu Saryake Thoram aduga mari lenana Education Minister T.S. Basant Kumar na hai thabak ama tawbada khwaidagi maru oiba si thabak aduda aikhoina puning kyamuk changi haiba sine Maram aduna sinfam ama paiba matamda aikhoina pangthokliba thabak ase karigino haiba ase munna khangba mathau tai nurse haiba sinfam ase yamna novel oiba profession amane Florence Nightingale gi kathokpatana thallaba wakalon ado tung induna aikhoina awaba tarba singi seba tause kunai ase da nurse singna lawriba thodang sing aikhoina thagatfam thoi Negative oiba wakalon thadoktuna yariba makai positive oiba wakal khanduna achumba maikaida khong thangna ba honasi haina mahangna makha taki As you all know, since you are entering the profession of nursing, it was initiated and it was pioneered by the very famous, everyone knows the name, Florence Nightingale. She was an English lady. She pioneered nursing. People who are unable to look after themselves without really becoming an expert in the medical field, without really becoming a doctor. Thoram aduga mari lenana RIMS ki Director Professor Dr. A Santana hai ana layang ki thabak thoram singda nurse la lawriba thodang ase yamna singthaningai ne
nurse yaudana ana layeng mapung fana pangthokpa oitokte ngasigi rims asi chawkhatbagi lambida jangsil laglibane NIRF ranking top 50 medical college singi manungda rims ta sahi mari thangna yawba ngamlakpa se singtha ningai ni haina mahna makha taki Whenever I come to here, we always wanted to announce something, and today our respected honorable has congratulated us on the NRF ranking. And today we are really we having palpitation that how will happen from the 1 week. I know that today is the day they will announce this. And this is a 4 years for us. We are consecutively, we are in the top 50 medical college. Mamang ki term da Chief Minister N. Birena Haudokiba Miam gi numit matam khara COVID-19 laijana maram oiraga lab lorba matong CM gi luching makhada nauna amo district khudingda tha amagi ahum suba irai numita pangthokadaba Miam gi numit ngasi Bisnupur district ki oina so Panchayat Resource Center PRC Hall Mini Secretariat Complex ta pangthokre District Administration Bisnupur na sinduna pangthokiba Miam gi numit aduda district asigi tongan ba municipality amadi gram panchayat ki lakwa Miam na makoi gi awat apa apam pamda amadi atei tohaning ba thabak sing mari leinaba officer singda hongdokpagi khudong chaba pibaga loinana beneficiary kya da so CMIC card oles pension phanghanba amadi enroll tobagi khudong chaba pikhi Thorongi sarugama oina district asigi khangalaba napsagi agent singda e-post Maram chana season nabagi damak pungning thogat pa oina mari lainaba department ki maike dege achamba kudol pot piduna ikai khumna bukhi tha khudingi ahum suba irai numit khudingda pangthokadoriba miyam gi numit asida pukhalakwa miyam gi khudong chadaba khudingmak ningthina loishinba ngamna ba khonagane karigumba che chang chanakadaba oiragana mari lainaba loisangda thagane district level da solve tawba ngamloidaba oiragana state level da amuk thagane hairi ngasigi thoram aduda DC Bisnupur ADC CEO ZP SC to DC additional SP SDO BDO amadi atei district level officer singsu saryaki district headquarter yauna tungan ba mafam singda miyam gi numit pangthokpagum Thobal district ki oina so ngasi Thobal district complex da leiba counting hall da pangthokrai thoram aduga mari lenana DC Thobal Hantham Subas na hai paliba lengak asiga Miyam gagi marakta lainariba mari ase fagatnabagi pandamda miyam gi numit ase ngasi dagi hauraga tha khudingi ahum suba irai numita pangthokpani district asigi miyoi singna pen daba wakat ka loinana thorom yawba lakwa do unabagi damak tongan ba department singi table kurmanga hangdoke ngasigi oina application samaga tara taret pisilake wakat singa do ayambana oles pension phangdaba amasung CMIC card phangdabana ayambane hadiba wakat singa do mari lainaba department ka tanaraga atuba matamda solution purakna ba honagani haina so mahangna makha take Our district labor Prajasina Magi Pendaba Wakat Magi Advance Mayam the Puraga from Lakpani Mayam Sibu Nana by the Mutapena Department Pun Mangagi Tungan School Hanga Legere Oxy Bogada application Akoi Punmakoi Hanga the Maru in Aquina Nasi Tingasariva Live Wakat Sisaya Manakoli Oles Pension from the Bagumba the CMHT card key PBO in the Lapado Humana Ayambo Uri and Isaiah Makogi Grivancing say Kogi concerned department Tanaraga when the Yamatu Matamda solution of Kurapani and I about the civil administration with Juri Bamgi Chingdong Lekai de Leiba DC Office Complex da District Administration Juri Bamna Sinduna Miyam Ginumit Thoram Apong Fana Pangthokre District asida leiba department khudingmaki officials singna sargyaduna pangthokiba thoram aduda Deputy Commissioner W Malemngan ba chengleina hai Manipur gi atopa district singda miyam gi numit pangthokpagum Juribam district ki oina so ngase ayo pung 8:30 dagi nongtil gi pung ama fawba pangthoi ngase gi thoram asika mari leinana COVID vaccination camp ama so pangthokle miyamna oles pension Horticulture PMJAY CMIC card ashina chingba kaya gi matangda khangningba khudingmak mari leinaba department ka tanaduna mapung fana khanganaba honari Chief Minister gi mineng makhada handaki tha asidagi hauraga tha khudingi ahum suba irai numit khudingi miyam gi numit pangthokani haina so mahana makha takhe Over district Sinda, Miam in the mid Pangkokuna, Kuma Makai, Pung Ama, 051, Rep, Pangkoi, Sida, level observed by Kuduma participate, the way to do that with vaccination came also could be sporta, Angaga, eligible or missing Pakan like when on the sport vaccination, Pile, Miam Singa, Koida, generally, always action, Timatang, horticulture, agriculture, Amadu, what half the who got the data in the Mahimarong Singa, Lojade, in Konatan, the Gaina, Haiba, the PMJY card, Chief Minister, the Health card, Matanda.
Ngasigi thoram aduda Jiribamgi SP KHH Ravi Kumar, IPS Additional SP Phimate District Information Officer N Vidyananda, PSEDG EEW Ananda Kumar Singh, MSPDCL gi DCM and NG Kiran Kumar Amadi PWD gi EE and Ravina Chingbaso Saryaki. Lomi Singda Matam Chana Urea Harfangalu Haiba Dimanda Yanglam Assembly Constituency Manung Chanaliba Yanglam Lai Pangalba Ketilda Ilangbam Bormanina Arangdagi Satarapa Charahianbagi Kongjangado Ngasi Wabagai SK MLA Usam Deben Yauna DC Kakching Somorsi Salam Amade District Agriculture Officer Singlaktuna Wari Sanaraba Matung Condition Khara the Yanaba Purapadagi Charahianbagi Kongjang Handokre Elangbam Bormanigi Charahianbagi Kongjang Handokiba Dugamari Lenana Wabagai SK MLA Usam Deven Hai Thasi Contra Fawbagi Manungda Yanglamgi Waliba Harsinga say Harbek Chamri Chamangarom Pinaba Thorang Toba Amade Matang Thadagi Makata Badakar Oba Harsing Local MLA Agriculture Minister Amade Chief Minister Gatanaraga Fangangani Haina Mahanga Makataki Azamiam Waliba Hars Pina Tai Kutraba Swai Manunda Bek Kara Bek Sami Jama Piraga Menes or Kanda Matang Taba State Piraga I might be Waliba Harsing Hangab Honabata by Suchu Soitana by DC Yalugi with Amora the Sam with Tanajaraga whatever minister Bisojit, whatever CM Tanajaraga, Azamiam Waliba has a Kuchusina, Hangani, Maramatuna Sumlaba, Resagasi, Zabona, Doto View and a way Hajama. Sara Hianbagi Kongjang Sangsin Kiba Elangbam Bormanina Hai Lomi Miam na Har Fangdabagi Wabakaya Mayok Nariba Sigi Kalaga Lomi Singda Har Fanganaba Chara Hianbagi Kongjang Sing Arangdagi Hausabane Ngasi Lengaki Maikadagi MLA Devena Luchingba Kaksing DC Amadi DAO Yauna Latuna Awatba Har Sing Atubagi Oina Lagliba Kuntra Fawbagi Manungda Piragani Haina Tazaba Pirakpadagi Kongjang Ase Handokpani Haina Magna Makatake Langumsida waliba harsi laiba tang chap hoi manung sida Malaysia dagi yam thuna koigi mayam singda harsi se piragani tang cha sigi mamangda mayam gi hanna daga tabkra yanumda har bek chami changa ma pian habagi hum sim yam da tamibudagi koi mayam kun tan American da mayam na masi yaminers have put da mayam ya pibudagi ingran dagi angresa ki tang basi mayam interest interkan da mayam na ya web da satarkan da ingsidagi dubsari hain Numit Taranigi Kongsata Lamdam Asigi Lifeamland Amasung Atoba Sengi Yata Famda Kurumba Amade Aikal Laikat Tamnabagi Damak Asamgi Hozaidege Lakiba Maite Furuki Tim Aduna Ngasi Yaripok Poiro Kongsel Daleba Kainagi Govinda Amasung Androge Panam Ningtho Maihobida Chatuna Kurum Krehari Amuko Amasung Amawabagi Thomi Singna Mapung Fana Mating Pangduna Satkiba Kongchat Aduda Kangabok Daleba MMRC Unity Park Takinba Maichok Tareki Mitamda Haikaleka Tamke Madugi Matung Kongjong War Memorial Complex Takinba Atoba Singi Mafamda Thoni Thoram Pangtok Kibaga Loinana Kakchin Garden Tatuna Ngaihak Awapotake Hozai Degi Lakiba Tim Aduna Manipuri Art Form Ama Oriba Sumang Lilagi Kumhaiso Mayang Infagi Kuman Mahikolda Mideng Tahanke Loinana Makoibu School Asigi Authority Singna Harau Tamna Okay Handak Pangtokiba High School Living Certificate ISSLC Amade Higher Secondary School Living Certificate ISSLC Examination da Magwangna Fanglaba Amade Mai Paglaba Moregi Mahiroi Singh Felicitation come Blessing Prayer ki Thoram Amang Ngasi More de Leiba Hill Tribal Council ISTC Conference Hall da Pangtokre Cookie Students Organization case o More Blog na Sinduna Pangtokiba Thoram Ado Laizon Turf Ground Moregi Proprietor Saivoi Haukib Amasung DK Minlal Microfinance Enterprise Moregi Proprietor Minlal Anina Sponsor Toraga Pangtokibane Thoram Aduda JEO Technopal Sokolun Baite KSO More Block ki President Sasang Mar Hill Tribal Council ki President Victor Lungdim Yauna More Delaiba School Singe Principal Headmaster Amade School ki Oza Singsu Saryake Thoram Aduda SSLC examination da More Manung Dalaiba School Singe 12-10 Manung Chankiba Amade Mai Paklaba Mahiroi Singda KSO More Block ke Mai Kaidage Memento Yauna Certificate Sing Piduna Ikai Kumnabutke International Market ta lupa crore ani lakh marifutara taruk lesing ni funipan romgi oigedaba WY tablet kg tara mare gram chanipan ga kunmari Technopol Police amasung 20 AR Technopol Personal ki apun batim amana Technopol Police Sec Post maya dagi miyoy amadagi fagat pangam kreng
पोलमसिंग अदुगा कोनना फारबा मियोय अदुदे चुराचानपुर तुइबोंग डिस्ट्रिक्ट हेडक्वार्टर्स पार्ट 2 दगे लेकिद्रबा लेडकिन तोंगेल के मचानुपा मोमोन तोंगेल चही कुंतरे नि हाइरे मंगोंदगे अंगोबा मचुगी महिंद्रा SUV registration number DL12CA2729 मोबाइल हैंडसेट अमा अमदे आधार कार्ड अमा सो फागतके पुलिस तगी फंगबा पावगी मतुंग इना ngarang numidang pung 3 ताबा मतमदा टेक्नोपल पुलिस अमसुंग 20 AR टेक्नोपल गे पर्सनल सिंगना टेक्नोपल पुलिस चेक पोस्ट मया दसथबा जॉइंट ऑपरेशन अमदा पोलमसिंग अदुगा कोनना मियोय अदो फागत पंगमखिबनि हाइरे मखा ताबा इन्वेस्टिगेशन की दमक टेक्नोपल पुलिस स्टेशन दा केस अमा रजिस्टर तौखरे हाइरे मणिपुर के स्टेट एनिमल संगाई अमदे स्टेट फ्लावर सिरोई लिली अनिना फंगलिबा स्टेटस असिगा चपमानना मणिपुर की स्टेट बर्ड नोंगिनसो फंगनबियो हाइना वाइल्ड लाइफ एंड एनवायरनमेंट प्रोटेक्शन ऑर्गेनाइजेशन वीपो की लुचिंगबा SS नब शर्मना लेंगा के पुनिंग सिंगसिलगले वाफम असे मणिपुर प्रेस क्लब दा वीपोना सेफ स्टेट बर्ड नोंगिन हाइना ममिंग थोलगा पांगथोपा पावगी मिफम अमदा HS नब शर्मना फोंदोखिबने पावगी मिफम अदुदा SS नब शर्मना हाई मणिपुर के स्टेट बर्ड अमा ओरिबा नोंगिन उचेक असे लेंगांगना कन्नब होनबियो स्टेट बर्ड असे उखरुल डिस्ट्रिक्ट के मनुंग चनलेबा रजाई खुलेंदा मरांग कायना फंगलमे स्टेट बर्ड ओइना लाउथोक्ट्रिंगे ददे कुंजा सिंगना उचेक असे यामना हालमे अदुबो स्टेट बर्ड नि हाइबा खंगलकपदगे खुल असेगे निंगथौना नोंगिन हाटपा थिंख्रै कनागुमना हाटपा थेंगनरबदे लुपा 10,000 फाइन ओइना लौरे मसे स्टेट बर्ड असे कनबगी अफबा खोंथांग अमने हाइनासो मांगना फोंदोखे पावगी मिफम अदुदा सरग्याकिबा वीपो की चेयरमैन वांगखेमचा समझाइना हाई कुमजा 2019 दा सेमकिबा वीपो मणिपुर की पांतमदे वाइल्ड लाइफ प्रोटेक्ट तौबा अमदे चिंगपा तुरेल सिंह महौसागी फिबमदा थमनब होनबने हौजिक इरोइसेंबदा लैरिबा मणिपुर जूलॉजिकल गार्डन दा नोंगिन अनि खक्ता लैरिबा असिना उचेक असे उबा फंगलरोइत्रा हाइबगी मिपाइबा फावे अदुबो रजाई खुलैनगी कुंजा सिंगना नोंगिन मालेमगी लैमाइदगी मांगखिदनबा होनरंबा सिमदे थगनिंगाइनि हाइनासो वांगखेमचा समझाइना फोंदोखे कईनौ ग्राम पंचायत नंबोसी दिब्लॉन सिंधुना ग्राम सभा की थोरम अमांग से ओइनाम असेंबली कॉन्स्टिट्यूएंसी के मनुंग चनबा कईनौ थोंखा कम्युनिटी हॉल दा पांगथोकरे मणिपुर की डिस्ट्रिक्ट खुदिमक्ता लेरिबा ग्राम पंचायत सिंह चाखटनबगी पांदमदा पांगथोकपा ग्राम सभा की थोरम अदुदा जॉब कार्ड होल्डर लिस्टिंग अने 494 लेबा कईनौ ग्राम पंचायत की ओइना तोंगान तोंगानबा एजेंडा कयामसो खनके एजेंडा सिंह अदुगी मनुंगदा PMAYZ नॉन सोशियो इकोनॉमिक सेंसस कास्ट SECC डेटा बेनिफिशियरी लिस्ट की खुदोंचाबा पीबा ग्राम पंचायत अदुना कोनबा मफम सिंगदा सिंगल यूज प्लास्टिक थिंगबा विलेज वाटर एंड सैनिटाइजेशन कमिटी सेंबा अमदे अयाबा पीबा MGNREGS 2019 मैथ्स अपडेट तौबा अमदे ग्राम पंचायत असिगी तोंगा तोंगानबा चाखत थौरांग सिंगी मतंगदा यावरे थौरम अदुगा मरी लेनेना कईनौ GP की प्रधान NG सोवाना नहाई जॉब कार्ड की थबक सुबदा अटेंडेंस पानबा से हानदगी अहोंगबा लेरगने मोबाइल एप्लीकेशन अमगी mateengna फोटो नमगने मसिदा मैच अमना जॉब कार्ड होल्डर यांखै पानगने अमदे मखोइना फोटो नमदुना अपलोड तौगने थबक सुबा याहोदबा सेंग पैसा फंगलोइ मसिदा म्यामना वारोगनो लोइनना ग्राम पंचायत असिक मनुंगदा अमुक्तगी हेना सिजिनबा यादबा प्लास्टिक के पोलम सिंग थिंगनबा देसी बिष्णुपुर की माइकेदगी चेरोल थारखरै प्लास्टिक सिजिनबना अखोइ तुंगी मिरोलदा अवाबा कयाम नंगनी हाइबसे म्यामना हेना खंगनरब वाफमने मरम अदुना कईनौ ग्राम पंचायत प्लास्टिक सिजिनबा तोगलसे पोचै लैबा चटपदा युमदगी इको फ्रेंडली ओइबा खाउ पुदुना चटपियो हाइनासो मांगना मका ताखि अखोइना थागतचबा बेनिफिशियरी लिस्टि चामब्रीगा मई राहुंदोइनेबा चवादगी तरे ताबा हाइबसिंगसिसु अखोइना ngasi एप्रूव तौगनेबा वार्ड अखोइना वार्ड मेंबरसिंगसिना मागी वार्ड दा युमलै कैरै खरा नातै चादे हाइजना खंकलको मियुइसिंगी लिस्ट से होजी अखोइगी पंचायत सेक्रेटरी की मखुत लैरे मखोइसिंगसिसु अखोइना पाथोकजगनी लाउथोकजगनी अदुगा हाइरिबो वार्ड खुदिमति वार्ड लामा खुदिगी पुखलइबा जनसेक डाटा यावरबा असिगुम्बा बेनिफिशियरी लिस्टिंग से अखोइना सिमा हंदक हाइदोकिबा बोर्ड ऑफ सेकेंडरी एजुकेशन मणिपुर बोसमना लौबा क्लास 10 के एग्जाम दा माइ पागलखरबा इमानुअल इंग्लिश एकेडमी EEA याइंगंग पोकपी की माहिरोइ सिंग तराम ओपगा लोइनना खुदोल पीदुना पुनिंग थौगटपगी थोराम पांगथोखरे इमानुअल बॉयज बोर्डिंग की कैंपस दा पांगथोकिबा थोराम अदुदा EEA की लैंडओनर निंगथौसम ओंगबी बोर्ने एकेडमी एसके सेक्रेटरी डॉक्टर सलाम सुंदर हाई स्कूल सेक्शन की प्रिंसिपल NG सरचंद्रना प्रेसिडेंट मेंबर सिंग लोइनना मोटिवेशनल ओरेटर बीर कर्नल जलजित तियामना स्पेशल गेस्ट ओइना सरग्याके थोरम अदुगा मरी लेनना EEA की सेक्रेटरी डॉक्टर सलाम सुंदरना हाई माहिरोइ सिंगना थवाई हक्चांग यावना होनबना स्कूल असिगी माइ पुरकपा ngambane हौजे क्लास 10 तमलिबा माहिरोइ सिंगनासो कन होनदुना लाकदौरिबा बोशमना लौबा एग्जाम दा अमुका हेना स्कूल असिगी माइ पाकपा पुरकपा ओइरसनु हाइना मांगना थौजाल पीके लोइनना कथोपगा लोइनना माहिरोइ सिंगबो ताकपी तंबिरिबा ओजा सिंगबुसो थागरबा फोंदोके स्कूल अदुगी माइ पाकलखरबा अपुनबा माहिरोइ सिंगदगी तरुक
ngakpigani 13 suba position tarakraba athokpam somras yauna top 10 mahairoida achamba kudol pot piduna ikai kumnaba utki Masi Police amadi kunmahatoi suba Assam Rifles ke apunba team amana yum amadagi lupa lakh amarom ke sanfam oigadaba opium kg anirom amadi opium set kg tarahumdoi fagat pangamkre Faraba opium singadu Tenopal district ke manung chanba SL Jogam Village tagi letkosai haukep chahini fu koba myoi amagi yum dagi ni hairi Police tagi fangba paugi matung ina yum adu dagi lupa lakh amagi sanfam oigadaba opium kg ama gram chatrit ke yangkai amadi opium set kg tarahumdoi fagat pagaloinana wedding machine ama amadi Maruti Celerio car ama so fagat ke yum adu da leiba letkosai haukepte police na fanaba khonabada nantok tuna sen krehari myoi ase Chorachandpur district ke Mongbung Village tagi haujingna SL Jogam Village ta leibani hairi hauji oina thodok asigi matangda Machi police station da case ama lokatuna bakata batizin humjin bagi thabak chathari hairi UAE dagi numit marini gi mamangda India da halaklaga ngarang Kerala da thunglakiba nupa ama monkeypox na ba thengnare hairi monkeypox case thengna ba asina maram oraga India government ki health Secretary Rajesh Bhushan State amashong Union Territory singda ahenba section thorang lokhanaba iba charol tharakre Union Health Secretary na tharakpa charol aduna hai jahi asigi May 13 da monkeypox diseases management guidelines adugi mathakta State amasung Union Territory singna ahenba section thorang lokhat kadabane hariba section thorang sing adugi manungda State amasung Union Territory singe entry point singda health screening team Disease surveillance team thamgadabane hospital da mathau tawriba doctor singda laichada seki khudam amasung symptoms sing ningthina khanghangadabani haina charol aduna makha tana palle Juri Bamgi Sorok Ating B Youth Club SAY Sina Sinduna Hillgard Maning Lekai Community Hall da Thasi Tang Ahumdagi Kangkut Nipana Saryaduna Sathariba Ahanba Hillgard JP Mix Kang Tournament listing ani kuni thuiki ngasi sanakiba areba league round match da Ima Kangkut Kasarna YLC Dibong Kunobo Panjantara Humdoi Tarada Matiba Pikre Hayeng Ahanba semi-final match da LEC Bawbara amasung Hillgard JP Kangkut ka sanagani Ani suba semi-final match da lagliba tang tara taret da Ichol Club Dibong amasung MNC Ningthembam ga sanagani hairi COVID-19 ki lachet asidagi ngangthongnaba achamba section tawrang khara ngangna satpinaba Mami TV gi maike dege nisingjare madudi yumdagi hekcha thokpaga face mask upiyo miyamaga gi marakta futaro kera pathambiyo mai mikhu satoina hamdokpiyo amadi COVID vaccine kaba yarbasing sungsoi soidana COVID vaccine kaptoktuna lachet asidagi kanaba myampun honaminase Aroibada maroibaba amohna Sahi Tarani Pandagi Yankai Mapan Fawagi Manung Dalaiba Singda Lemna COVID-19 ki precautionary dose kapagi drive Safety and Birena Maki Secretariata Hodokre Manipur ki subdivision kuding magta officer in charge amamam haftuna local ki pothok sing marang kaina pothok pa ngamna ba akan bathabak paikali haina Safety and Birena Fungdokre Nambol Chanura Bazar da Leiba Higher Secondary Section ki UNACO School of Excellence da Science Block Nongna Hapsin Kray afaba kunai ama semganabagi pandam da UNACO School na lauriba thodang ase miyambuna sogalmina si haina MLA Rovindro na apel tarokle Manorama ki thodok yaningdaba phongdoktuna imatarani toina kumjali singani mari ki July 15 da masada mafi amata thongdana AR gi mayokta sanction kiba khongjang adu ningsingduna anti repression day gi thoram pangthokre Matang asida Mami TV Prime Time Manipuri News losinjare mening tabir singbo amuka hana kurumjari
Sorat ki pauzel. Aikoi khwai gi